matungdagi Kishore Rasi hoisu machagi phumduna leiramba wafum kharadi khangba ngamle adum oinamak makok ahobadagi nupi macha adugi moong mato sajatli chatna chingba sing adudi mayek sengna machana liyu haiba yadre sanaso leisi ukiba numittudagi ngasi phawba chafam thakpam khangdana chadam chadatnaraga machi khuding chap lepaga tumin ungduna adumak leiri Magi matau uraga nungaina draba marup singdusu tawfam amatta khangnadre sayonga ngan bagadi tasingna koiba langba lakchabani adobu oiriba phibam sida makoi hena nungaidre sana mangoldari da matom tumin phamduna leiri mayamna imungda changaklaga wari sasi harabasu magna yadaduna walan ngangda yengkhiba mafam amada sangtrik yenglaga tumin famli Ayamba matamda handakti chingkhaisu sana hoida adum leire mataw singduga punna mayam ikoina mayai kagi sofa duda matha sana wari watai saduna famli khwaidagi maru oiba matha sari base macha maitom pokluba Kishore Rasi gani Rasi di makok pairaga khangbuga chap managre nganba sayon gasu makhoini he khangza uza khiba pumnamak amata chithalda thai tamli Kishore wari singdo taruraga nungai tabana yomle sor tapna hondoklaga mamit uishinki wakhal do oiba yaba yadaba mayam ama puthok tare tara thokna khalli kona thangda mamit mana tapna pangthoraklaga mabuk ningi oiba wa hairi ibungo nakhoi ipaga su khitang mangjawnana thengramlaba wafam singse ekhoina su hana khanglamgadabani asiguma mahaki achetpa phirib ama leiramgani haiba khanglamlabadi aikhoisu kaidanungda nampu saphuda luongbagi wafam se hodoklamloi nakhoigi natause phirib chetmankhre mama mapa oiriba aikhoida phawba khajikta haidokta ngammi leikai miyam sina mahak nupi chilena wa launa khraba matam sida hauji aikhoina tawgadoriba sibu karino adugi shu mathakta thawdok ase achamba thawdok amani khandokpusu chumloi Lai kidrabi nupi macha adugi thawai miren naso matungda koin inaraga leiribanina amuki hena lusilaklagani ahingba miyoiba nattaba amana taibang mi aikhoigi manakta tokna tinaraga leiba haibase afaba thabak natti masina tongda imong manungda nattana legai samasta khodong thiba tarak ningai gi masakni maram masina ngasidi ipa icha aikhoi mayam kopna wa khanadaba yaroi ipa so itomta tawfom khangdre Namasu nungai tribani haidana ngahak tangai kappaga lei kidoriba ipa itomtani wakhang manglaga lei hodoribase kan banasu hoi baba gi apamdo adum na cha singda sengna haibiyu aikoi su apam da tathok tasin tawnaraga sanabu hanagi punsida purakna bohna se baba maduni ipa na pamlibasisu ichagi oiba mot hana phongdo ngan basu matin anirak ahumlak yotharaga wakhal khalli aduga hena khoizang na hairi baba nachagi oiba mottadi sanaga leishiga gi thawai mi aduna amuktang aroiba oina una hanmana faroidra khalle maramdi leishigi thawdokse mipum kana amattana langla lanjin thidokpa ngamdana kuina kupsillaga thambi khraba thawdok amani ngasi phawba kana amattana mahaki asengba chumba wari khangma ngamnadri aikhoina thiba yaba thirabasu phangba ngamdana tokhraba thawdokni adubu mahaknadi aikhoida tasingna warauramgani karigumba ama phaw tawbirakti haina maramsina asukuiba matamse kari mata tawrakhidraga hauzik khaktada aikhoida onsillaga aki tuzumba kaya ama piraklibani yaragadi baba makhoi ani se amuktanga unahankise akhang ai maiba maibi tanaraga tawrasu tawsi nganbagi wafam singdo munna taraduna maduna faradra khala Kishore makok nomlaga sayon ga chingkhai ga dasu onsilei ichasa noi gi oiba motsu ipada hayo kari kamdong na tawgi punsi khodong thiba sidagi kanba yagadagi haibado nama khoi mayam punna leiringi sid hayo Rasi naso tapna yausilei hayo ichasa hayo aikhoi gi di na khoi na tana kana su leite natawgi punsi amukta kan na bohonasi imadi mahaki khanbada kokse puba thangba ngamdre chingkhaina ima adumna tawbigano nachai khoi mayam leisidi
ꯀꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏꯅ ꯍꯦꯟꯖꯤꯟꯅ ꯋꯥꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯏꯇꯥꯎꯒꯤꯗꯃꯛꯇ ꯉꯝꯃꯤꯈꯩ ꯍꯣꯠꯅꯒꯅꯤ ꯑꯗꯣ ꯕꯕꯥ ꯅꯆꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯍꯥꯏꯔꯒꯗꯤ ꯏꯇꯥꯎ ꯉꯥꯟꯕꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯗ ꯌꯦꯠꯆꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯐꯝꯁꯤ ꯈꯤꯇꯪ ꯇꯞꯅ ꯈꯟꯊꯔꯒ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯔꯝꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯁꯤꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯛꯁꯤꯟꯕ ꯉꯝꯂꯕꯁꯨ ꯁꯅꯥꯕꯨꯗꯤ ꯉꯝꯈꯤꯗꯦ ꯁꯅꯥꯒꯤ ꯋꯥꯉꯥꯡ ꯑꯃꯅ ꯂꯩꯁꯤꯕꯨ ꯊꯦꯝꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯅꯝꯍꯥꯗꯨꯅ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯊꯕꯛ ꯇꯧꯔꯨꯔꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯊꯋꯥꯏ ꯃꯃꯤꯗꯨꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯕꯕꯥ ꯁꯅꯥꯕꯨ ꯍꯥꯟꯅ ꯐꯖꯅ ꯊꯦꯝꯂꯒ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯍꯣꯠꯅꯅꯤꯡꯉꯤ ꯃꯗꯨꯃꯁꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯆꯥ ꯁꯥꯌꯣꯟꯒꯤꯁꯨ ꯑꯃꯨꯛ ꯍꯥꯏꯌꯨ ꯁꯥꯌꯣꯟꯅ ꯑꯃꯨꯛ ꯕꯕꯥ ꯏꯇꯥꯎ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯩꯁꯨ ꯌꯥꯖꯅꯤꯡꯉꯤ ꯂꯩꯁꯤꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯏꯇꯥꯎꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯒꯤ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕꯁꯨ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯅ ꯏꯇꯥꯎꯕꯨ ꯀꯥꯎꯕ ꯂꯩꯇꯅ ꯃꯇꯨꯡꯗ ꯃꯃꯤꯒꯨꯝ ꯏꯟꯅꯖꯕꯅꯤ ꯍꯥꯏꯕꯁꯦ ꯆꯨꯝꯒꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯏꯇꯥꯎꯕꯨ ꯀꯟꯅꯤꯡꯂꯤꯅꯤ ꯍꯥꯏꯗꯅ ꯃꯐꯝꯗꯒꯤ ꯈꯨꯗꯛꯇ ꯂꯥꯞꯊꯣꯛꯍꯟꯅꯕ ꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯁꯨ ꯌꯥꯝꯅ ꯑꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯤ ꯊꯋꯥꯏ ꯃꯃꯤ ꯑꯃꯅꯤ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯨꯕ ꯍꯥꯏꯕꯁꯤꯁꯨ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯁꯅꯥꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯊꯦꯝꯅꯧ ꯇꯧꯔꯒ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯣꯠꯅꯁꯤ ꯕꯕꯥ ꯑꯗꯨꯒ ꯂꯩꯁꯤꯒꯤꯁꯨ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯒ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯅꯕ ꯍꯣꯠꯅꯁꯤ ꯔꯥꯁꯤ ꯄꯥꯈꯠꯆꯅ ꯋꯥꯔꯤ ꯃꯔꯛ ꯊꯜꯂꯛꯏ ꯏꯆꯥꯁꯥ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗ ꯅꯇꯥꯎꯒꯤ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯇꯥꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯁꯥꯌꯣꯟ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯗꯨꯗ ꯀꯩꯁꯨ ꯆꯤꯡꯅꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯤꯅ ꯏꯇꯥꯎꯕꯨ ꯀꯩꯗꯧꯅꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯤꯡꯁꯤꯜꯂꯣꯏꯌꯦ ꯀꯩꯒꯨꯝꯕ ꯃꯍꯥꯛꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯛꯂꯕꯗꯤ ꯅꯆꯥꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯕ ꯑꯀꯤꯕ ꯂꯩꯇꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯃꯤꯗꯨꯒ ꯃꯥꯌꯣꯛꯅꯖꯒꯦ ꯅꯆꯥꯒꯤ ꯋꯥꯐꯝꯁꯦ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ ꯕꯕꯥ ꯂꯩꯁꯤꯅ ꯁꯅꯥꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯏꯇꯥꯎꯅꯁꯨ ꯂꯩꯁꯤꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯎꯕ ꯂꯩꯇꯅ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯅ ꯂꯩꯁꯤꯅ ꯐꯅꯌꯥꯝ ꯇꯝꯊꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯜꯂꯕꯁꯨ ꯁꯅꯥꯕꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯂꯣꯏꯌꯦ ꯕꯕꯥ ꯏꯃꯥ ꯀꯤꯁꯣꯔꯁꯨ ꯁꯥꯌꯣꯟ ꯆꯤꯡꯈꯩ ꯑꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯃꯆꯥꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯈꯤꯕ ꯍꯥꯏꯕ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯆꯥꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯇꯧꯁꯤꯒ ꯃꯍꯥꯛ ꯐꯤꯔꯦꯛ ꯂꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯇꯞꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯥꯁꯥ ꯅꯇꯥꯎꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯑꯗꯨꯅꯤ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛꯁꯦ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯀꯜꯂꯛꯏ ꯅꯤꯡꯈꯤꯕ ꯋꯥꯈꯜ ꯑꯃꯗꯒꯤ ꯍꯣꯡꯒꯟꯗꯦ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯔꯥꯏꯅ ꯈꯟꯕꯁꯨ ꯌꯥꯔꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯅꯪꯒꯤ ꯅꯇꯥꯎ ꯌꯥꯅꯕ ꯊꯦꯝꯕ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯉꯥꯎꯆꯠꯅꯔꯒ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯉꯥꯡ ꯁꯛꯄ ꯇꯥꯈꯤꯗ꯭ꯔꯦ ꯃꯄꯥ ꯑꯩꯕꯨ ꯂꯝꯂꯥꯟꯕ ꯃꯤꯇꯣꯞꯀꯨꯝꯅ ꯈꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯃꯨꯛꯇꯪ ꯅꯇꯥꯎꯕꯨ ꯊꯦꯝꯅꯧꯗꯨꯅ ꯇꯧꯔꯒ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯒꯅꯤ ꯑꯗꯨꯅ ꯅꯄꯥꯒꯤ ꯃꯇꯦꯡꯁꯤ ꯄꯥꯡꯕ ꯉꯝꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯕꯤꯌꯨ ꯏꯆꯥꯁꯥ ꯀꯤꯁꯣꯔ ꯋꯥ ꯉꯥꯡꯅ ꯀꯞꯄꯛꯏ ꯆꯤꯡꯈꯩ ꯉꯥꯟꯕ ꯁꯥꯌꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯉꯥꯟꯕꯅ ꯀꯩꯒꯤ ꯋꯥꯕꯤꯔꯤꯅꯣ ꯕꯕꯥ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯉꯝꯂꯤꯈꯩ ꯑꯊꯨꯕꯗ ꯁꯅꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯤꯔꯝꯁꯤꯗ ꯕꯕꯥ ꯏꯃꯥꯅ ꯃꯊꯥ ꯁꯥꯕꯤꯔꯨꯅꯨ ꯅꯆꯥꯁꯤꯡꯅ ꯁꯣꯏꯗꯅ ꯐꯅꯕ ꯁꯤꯟꯖꯒꯦ ꯁꯥꯌꯣꯟꯒ ꯆꯤꯡꯈꯩꯒꯁꯨ ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯌꯥꯅꯤꯡꯅ ꯄꯤꯔꯥꯡ ꯊꯥꯡꯅ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯍꯥꯏꯅꯔꯤꯕ ꯄꯨꯝꯅꯃꯛ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯂꯩꯅꯥꯅꯁꯨ ꯈꯣꯟꯖꯦꯜ ꯋꯥꯎꯔꯤ ꯂꯣꯏꯅ ꯇꯥꯔꯤ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯃꯍꯥꯛꯁꯨ ꯈꯖꯤꯛ ꯑꯀꯤꯕ ꯄꯣꯛꯂꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯆꯪꯗꯅ ꯂꯩꯁꯤꯒꯤ ꯑꯁꯦꯡꯕ ꯂꯪꯂꯥꯡꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯑꯣꯏꯔꯅꯤ ꯈꯪꯂꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯇꯧꯔꯨꯕ ꯊꯕꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯊꯧꯅꯥ ꯂꯩꯇꯕꯤ ꯑꯃꯒꯨꯝ ꯃꯥꯏ ꯂꯩꯗꯨꯅ ꯈꯛ ꯆꯦꯜꯂꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯀꯤꯕ ꯁꯣꯔ ꯍꯣꯜꯂꯨꯔꯁꯨ
ꯈꯪꯅꯕ ꯃꯤꯀꯨꯞꯇ ꯑꯀꯤꯕꯒꯤ ꯁꯣꯔ ꯄꯨꯝꯕ ꯍꯣꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯛꯇ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤꯅ ꯊꯨꯝꯅ ꯆꯥꯛꯈꯠꯂꯛꯂꯦ꯫ ꯃꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯑꯁꯥ ꯎꯗꯕꯅ ꯃꯥꯏꯊꯣꯡꯗ ꯑꯈꯥꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯁꯨ ꯑꯃꯨꯛꯀ ꯃꯌꯥ ꯈ꯭ꯔꯛ ꯆꯤꯛꯁꯤꯟꯅꯗꯨꯅ ꯏꯃꯨꯛ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯦꯡꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯈꯨꯗꯨꯝ ꯆꯤꯛꯅ ꯇꯥꯁꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯕꯨ ꯂꯦꯟꯅ ꯊꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯀꯤꯕ ꯂꯩꯇꯅ ꯂꯃꯟ ꯁꯤꯡꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯃꯣꯏꯅꯨꯡꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯛꯂꯦ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯇꯝꯊꯤꯔꯤꯕ ꯅꯨꯄꯤ ꯃꯍꯥꯛꯅ ꯅꯨꯄꯤꯗ ꯆꯦꯟꯒꯗꯕ ꯒꯨꯟ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯕ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ? ꯀꯔꯤꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯁꯨꯝꯅ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯆꯦꯟꯗꯨꯅ ꯂꯥꯛꯂꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯃꯤꯕꯨ ꯑꯣꯠ-ꯅꯩꯕ ꯄꯥꯝꯂꯤꯕꯅꯣ? ꯇꯝꯊꯤꯈ꯭ꯔꯦꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯍꯥꯛꯁꯦ ꯇꯁꯦꯡꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯥꯎꯗꯕ꯭ꯔꯥ? ꯃꯤꯒꯤ ꯏꯈꯦꯡ ꯎꯔꯒ ꯅꯣꯛꯂꯤꯕ ꯊꯃꯣꯏꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤꯅ ꯀꯔꯤ? ꯂꯩꯅꯥ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯂꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯂꯥꯟꯗꯦ, ꯑꯩ ꯂꯥꯟꯗꯦ, ꯅꯈꯣꯏ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯂꯥꯟꯗꯦ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯐꯕꯤ ꯁꯥꯔꯤ? ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯆꯥꯛꯅ ꯂꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯉꯨ꯫ ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ, ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥ, ꯑꯗꯨꯕꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯐꯝꯗ ꯆꯞ ꯆꯥꯕ ꯅꯨꯡꯁꯤ ꯏꯔꯤꯛ ꯐꯪꯍꯟꯕꯤꯈꯤꯗꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯑꯣꯏꯗꯨꯅꯇ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯀꯞꯇꯨꯅ ꯂꯦꯟꯕꯗꯣ ꯎꯔꯒ ꯅꯪꯗꯤ ꯍꯔꯥꯎꯈꯤꯕꯅꯤ, ꯅꯨꯡꯉꯥꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯀꯞꯄꯨ, ꯅꯊꯃꯣꯏ ꯄꯦꯟꯅ ꯀꯞꯄꯨ꯫ ꯅꯪꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯗ ꯎꯔꯒ ꯑꯩꯁꯨ ꯊꯃꯣꯏ ꯄꯦꯟꯅ ꯃꯃꯣꯟ ꯅꯣꯛꯈꯤ꯫ ꯁꯤ ꯍꯥꯏꯔꯒ ꯈꯪꯍꯧꯗꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯇꯣꯝꯇ ꯄꯪꯅꯣꯛꯇ ꯅꯣꯛꯆꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯛꯅ ꯅꯣꯛꯅ ꯃꯀꯣꯛꯇ ꯆꯨꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯀꯌꯥꯕꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯂꯩꯅꯥꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯅꯥ ꯁꯕꯖꯦꯛ 3 ꯂꯦꯇꯔ ꯆꯠꯂꯒ 88 PC ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯃꯃꯥ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯎꯗꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯥꯃꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏꯅ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯂꯩꯅꯥꯗ ꯍꯥꯊꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯦꯛ ꯄꯥꯏꯈꯠꯂꯕꯒ ꯃꯌꯥ ꯍꯤꯒꯠꯂ ꯍꯥꯏꯔꯛꯏ, "ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯍꯤꯡꯆꯥꯕꯤ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯃꯤꯗꯤ ꯂꯦꯇꯔꯒ 3 ꯊꯣꯝꯗꯠꯂꯤꯀꯣ"꯫ ꯂꯩꯅꯥꯁꯨ ꯅꯣꯛꯂꯒ, "ꯏꯁ, ꯅꯪꯁꯨ ꯂꯦꯇꯔ ꯑꯃ ꯆꯠꯂꯤꯗꯨꯗꯤ"꯫ "ꯍꯣꯏ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ, ꯅꯪꯁꯨ ꯑꯩꯁꯨ"꯫ "ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯅ ꯑꯃ ꯆꯠꯄ, ꯅꯪꯅ 3, ꯁꯥꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯅꯨꯃꯤꯗꯥꯡꯗꯤ ꯀꯩ ꯇꯧꯊꯗꯧꯔꯒꯦ? ꯌꯨꯝꯒ ꯅꯛꯑꯝꯃꯗꯤ ꯂꯥꯛꯑꯝꯗꯧꯅꯤ꯫ ꯃꯈꯣꯡ 2 ꯄꯥꯟꯕꯤ ꯅꯠꯇ꯭ꯔꯒ 4 ꯄꯥꯟꯕꯤ ꯇꯧꯗꯣꯏꯖꯥꯠꯂꯣ? ꯄ꯭ꯔꯞ ꯍꯥꯏꯌꯨ"꯫ "ꯑꯁ ꯀꯥꯏꯗꯩꯅꯣꯗ, ꯍꯦꯟꯖꯥꯡꯒ ꯂꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯨ ꯀꯌꯥ ꯍꯔꯥꯎꯕꯩ ꯃꯃꯤ ꯇꯥꯗꯦ꯫ ꯍꯔꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯆꯦ ꯈꯛꯅꯤ"꯫ ꯂꯤꯟꯊꯣꯏ ꯉꯛꯅ, "ꯑꯦ, ꯀꯩꯒꯤ ꯑꯗꯨꯗꯤ? ꯑꯩꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯍꯔꯥꯎꯔꯀꯥꯟꯁꯤꯗ ꯅꯣꯏ ꯃꯥꯅ ꯀꯩꯒꯤ ꯍꯔꯥꯎꯗ꯭ꯔꯤꯕ? ꯃꯆꯥꯅ ꯑꯦꯛꯖꯥꯝ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯉꯛꯑꯒ ꯍꯔꯥꯎꯗꯕ ꯃꯃꯥꯁꯦ ꯗꯨꯅꯤꯌꯥꯁꯤꯗ ꯅꯣꯏ ꯃꯥ ꯈꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯦꯡꯒꯤꯁꯨ ꯀꯩꯝ ꯅꯣꯛꯈꯣ ꯇꯧꯗ꯭ꯔꯣ"꯫ "ꯇꯧꯗꯦ ꯃꯤ ꯅꯪꯕꯣ, ꯑꯗꯨꯅ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯝꯃꯤꯅꯤ꯫ ꯄꯦꯜꯂꯕꯅꯤꯍꯦ ꯑꯩꯗꯤ, ꯃꯆꯥꯅꯨꯄꯤ 2 ꯈꯛ ꯂꯩꯖꯕꯗꯨꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯈꯩ ꯌꯦꯡꯕꯤꯕ, ꯑꯗꯨꯁꯨ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯪꯉꯣꯟꯗꯅ ꯀꯩꯁꯨ ꯂꯩꯇꯕꯩ ꯇꯥꯏꯞꯇ ꯈꯜꯂꯒ ꯄꯣꯛꯇꯕ ꯃꯉꯣꯟꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯅꯤꯅꯦ꯫ ꯑꯩꯒꯤ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯁꯂꯥꯛ ꯁꯥꯟꯅꯔꯅꯤ ꯏꯕꯦꯝꯃ, ꯅꯪꯅ ꯄꯛꯃꯟꯕꯁꯤꯗꯅꯦ ꯅꯣꯏ ꯆꯦꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧ ꯂꯩꯔꯦ"꯫ ꯋꯥꯍꯩꯗꯨꯗ ꯂꯩꯅꯥꯁꯨ ꯃꯃꯩ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ "ꯀꯩꯅꯣ ꯂꯤꯟꯊꯣꯏ, ꯑꯩꯈꯣꯏ ꯆꯦ ꯇꯥꯕ ꯇꯥꯔꯦ"꯫ ꯂꯤꯟꯊꯣꯏ ꯁꯥꯎꯔꯪ ꯍꯦꯛꯇ ꯈꯨꯝꯗꯠꯂꯛꯏ꯫ "ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ ꯀꯩꯅꯣ, ꯑꯩꯅ ꯍꯥꯏꯁꯤꯗ ꯀꯩ ꯑꯔꯥꯟꯕ ꯌꯥꯎꯒꯦ? ꯅꯍꯥꯟꯈꯩ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏꯕꯤꯗꯝꯅꯤ꯫ ꯑꯗꯨ ꯑꯣꯏꯁꯨ ꯅꯣꯏ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯇꯁꯦꯡꯅ ꯍꯦꯟꯃꯜꯂꯦ꯫ ꯅꯪꯅ ꯇꯨꯃꯤꯟ ꯀꯞꯄꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯥꯠꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯈꯣꯜ ꯁꯤꯔꯤ ꯂꯥꯎꯔꯤꯁꯦ ꯀꯞꯄꯣꯏꯕꯩ ꯅꯠꯇ꯭ꯔꯥ"꯫ "ꯀꯞꯇꯦꯃꯤ ꯅꯪꯕꯣ, ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯇꯧꯔꯤꯅꯤ"꯫ "ꯌꯥꯔꯦ ꯕꯦꯝꯃ, ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯍꯦꯛꯇ ꯊꯥꯖꯔꯅꯤ ꯁꯤꯔꯣ? ꯅꯪꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯅꯆꯦ ꯀꯟꯈꯠꯄꯗ ꯅꯝꯕꯔ 1 ꯑꯣꯏꯔꯤꯁꯦ꯫ ꯐꯔꯦ, ꯌꯥꯝ ꯀꯟꯈꯠꯂꯗꯤ ꯀꯟꯈꯠꯂꯣ꯫ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯔꯤꯁꯨ ꯁꯥꯔꯛꯀꯅꯨ꯫ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯌꯥꯝ ꯍꯥꯏꯍꯟꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ, ꯊꯝꯃꯒꯦ ꯑꯩꯁꯨ"꯫ ꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯐꯦꯠ ꯂꯥꯎꯔꯒ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ꯫ ꯂꯩꯅꯥꯁꯨ ꯏꯉꯛ-ꯉꯛꯅ ꯃꯇꯣꯝꯇ ꯁꯣꯜꯍꯧꯏ꯫ ꯀꯩ ꯅꯨꯄꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ, ꯋꯥꯒ ꯑꯝꯇ ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗꯦ꯫ ꯑꯃꯨꯛꯁꯨ ꯃꯕꯣꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯜꯂꯛꯏ꯫
ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤ ꯆꯨꯝꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯤꯆꯦꯒꯤ ꯃꯐꯝꯗꯁꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯨꯕ ꯌꯥꯗꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯖꯕꯅꯤ ꯆꯤꯆꯦꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯋꯥꯈꯜꯁꯦ ꯃꯐꯥꯡ ꯑꯦꯛꯖꯥꯝ ꯍꯩꯗꯣꯛꯄꯒꯤ ꯉꯥꯛꯇꯪ ꯐꯥꯎ ꯍꯔꯥꯎꯐꯝꯃꯦ ꯈꯪꯗꯦ ꯄ꯭ꯔꯖꯦꯟ ꯇꯥꯏꯝ ꯉꯛꯂꯕ ꯔꯥꯁꯤꯅ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯈꯪꯒꯧ ꯀꯧꯔꯛꯏ ꯕꯦꯃꯧ ꯂꯩꯅꯥꯁꯨ ꯈꯣꯟꯖꯦꯜꯗꯨ ꯍꯧꯈꯤ ꯅꯣꯛꯊꯣꯛꯂꯨꯔꯒ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯔꯥꯁꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯈꯪꯈ꯭ꯔꯦ ꯅꯣꯛꯂꯨꯕꯒꯤ ꯃꯌꯥ ꯀꯥꯔꯝꯕ ꯆꯤꯝꯕꯥꯜꯒꯗꯣ ꯎꯝꯁꯤꯟꯕ ꯉꯝꯗꯅ ꯌꯦꯡꯂꯛꯏ ꯔꯥꯁꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯅꯝꯃꯪ ꯍꯪꯖꯤꯜꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯩꯅꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯗꯣꯛ ꯂꯥꯎꯅ ꯈꯨꯝꯖꯤꯜꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯈ꯭ꯔꯒꯦ ꯏꯁ ꯍꯧꯖꯤꯛꯇ ꯀꯟꯅ ꯅꯣꯛꯈꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯛꯅꯗꯨꯅ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯄꯞ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯩ ꯍꯥꯏꯈ꯭ꯔꯕꯒꯦ ꯈꯟꯅ ꯄꯥꯈꯠꯅ ꯔꯥꯁꯤꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯏ ꯔꯥꯁꯤꯁꯨ ꯀꯞꯂꯨꯕꯒꯤ ꯃꯃꯤꯠ ꯃꯅꯥ ꯏꯆꯣꯠꯅ ꯂꯩꯕꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯂꯩꯅꯥ ꯋꯥꯈꯜ ꯐꯥꯊꯔꯒ ꯇꯞꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯉꯛꯄ ꯐꯥꯖꯤꯟꯕ ꯉꯝꯍꯧꯗꯅ ꯅꯣꯛꯊꯣꯛꯂꯨꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯀꯥꯟꯁꯤꯗ ꯅꯣꯛꯏ ꯍꯥꯏꯅ ꯕꯕꯥꯅ ꯑꯩꯕꯨ ꯉꯥꯡꯍꯧꯕ꯭ꯔꯥ ꯏꯃꯥ ꯔꯥꯁꯤ ꯂꯩꯅꯥꯒꯤ ꯏꯄꯪ ꯄꯪꯖꯅ ꯍꯪꯉꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯐꯅꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯈꯖꯤꯛ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ ꯍꯥꯏꯍꯧꯗꯦꯗ ꯀꯩꯗꯧꯔꯨꯒꯤ ꯌꯦꯡꯕꯤꯔꯨꯁꯣꯅ ꯆꯪꯉꯛꯄꯅꯤ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯂꯣꯏꯔꯒꯨꯝꯕꯅꯤ ꯁꯣꯔ ꯃꯄꯤꯃꯨꯛ ꯍꯣꯟꯗꯣꯛꯂꯒ ꯈꯨꯝꯂꯛꯄꯅꯤ ꯑꯣ ꯂꯣꯏꯁꯤꯜꯂꯣ ꯅꯕꯨꯡꯁꯤꯡꯁꯨ ꯆꯥꯛ ꯂꯥꯝꯂꯝꯃꯅꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯃꯥꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯔꯥꯡ ꯇꯧꯕꯁꯤꯗꯅꯦ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯗꯗꯥꯒꯤ ꯋꯥꯐꯝꯗꯨꯕꯨ ꯀꯩ ꯍꯥꯏꯅ ꯈꯟꯅꯔꯒꯦ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯗꯧꯔꯤ ꯈꯜꯂꯨꯗꯕ ꯃꯌꯥꯝꯁꯤꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯣꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯐꯔꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯀꯣꯟꯅ ꯇꯞꯅ ꯁꯥꯟꯅꯔꯁꯤ ꯏꯃꯥ ꯏꯆꯥ ꯍꯧꯖꯤꯛꯀꯤꯗꯤ ꯆꯥꯛꯇꯣ ꯊꯤꯅꯕ ꯇꯧꯔꯣ ꯏꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯛꯑꯒꯦ ꯃꯔꯨ ꯑꯣꯏꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯨꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈ꯭ꯔꯒ ꯋꯥ ꯊꯩꯗꯣꯔꯛꯄꯗꯨꯗꯗꯤ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯂꯩꯅꯥꯁꯨ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯍꯤꯡ ꯀꯥꯔꯦ ꯀꯔꯤꯕꯨ ꯍꯥꯏꯅꯔꯝꯒꯗꯕꯅꯣ ꯈꯟꯕꯗ ꯂꯥꯡꯇꯛꯅꯕꯁꯨ ꯐꯥꯎꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯒ ꯔꯥꯁꯤꯅ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯉꯥꯏꯕ ꯑꯣꯏꯅ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯃꯇꯣꯝꯇ ꯂꯥꯝꯁꯤꯟꯖꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯝꯒꯗꯕꯁꯤꯡꯗꯣ ꯃꯑꯣꯟ ꯁꯥꯒꯠꯂꯒ ꯈꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯉꯁꯤꯗꯤ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯄꯨꯂꯞ ꯆꯥꯛ ꯆꯥꯅꯕ ꯃꯔꯤ ꯆꯪꯂꯛꯏ ꯂꯩꯅꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯍꯩ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯉꯥꯟꯕꯅ ꯐꯝꯊꯔꯛꯂꯤꯕ ꯆꯥꯛꯂꯨ ꯃꯄꯥꯟꯗꯨꯗ ꯂꯩꯔꯝꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯁꯣꯏꯕꯗꯒꯤ ꯉꯥꯟꯕꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯄꯨꯟꯅ ꯍꯩꯖꯤꯟꯊꯣꯛꯈ꯭ರೆ ꯑꯅꯤꯃꯛ ꯉꯛꯅ ꯑꯃꯗ ꯌꯦꯡꯅꯔꯛꯄꯗ ꯈꯨꯗꯛꯇ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯉꯥꯟꯕ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯂꯩꯅꯥꯗ ꯈꯪꯅ ꯌꯦꯡꯂꯛꯏ ꯃꯥꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯅꯤ ꯐꯤꯅ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯃ ꯈꯨꯝꯖꯤꯟꯈ꯭ꯔꯕꯁꯨ ꯄꯥꯜꯂꯤꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯁꯨ ꯉꯥꯟꯕꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯤꯠꯆꯥꯟꯅꯈꯤ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯂꯩꯅꯥꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯈꯨꯠ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯏꯁꯤꯡ ꯍꯩꯖꯤꯟꯈ꯭ꯔꯕ ꯆꯥꯛ ꯁꯔꯨꯛꯇꯨꯕꯨ ꯍꯥꯊꯨ ꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯧꯗꯨꯗ ꯔꯥꯁꯤ ꯍꯣꯏꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ ꯁꯣꯏꯈꯤꯕ ꯀꯧꯕꯅꯤꯅ ꯂꯩꯅꯥꯗꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯉꯥꯡꯕꯤꯔꯝꯗꯦ ꯍꯦꯟꯅꯗꯨꯝ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯛꯏ ꯏꯍꯦ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯄꯥꯈꯠꯀꯅꯣ ꯇꯞꯅ ꯇꯧ ꯑꯃꯨꯛ ꯍꯩꯗꯣꯛꯀꯅꯤꯀꯣ ꯏꯃꯥꯒꯤ ꯆꯥꯛꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯀꯩꯁꯨ ꯆꯥꯕ ꯉꯝꯂꯣꯏ ꯏꯆꯥꯗ ꯍꯥꯞꯄꯛꯀꯦ ꯀꯗꯥꯏ ꯄꯨꯈꯝꯗꯨ ꯄꯤꯔꯛꯅꯕ ꯍꯥꯏꯔꯛꯄꯗ ꯁꯥꯌꯣꯟꯁꯨ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ ꯁꯥꯌꯣꯟ ꯉꯛꯅ ꯁꯣꯟꯊꯥꯡꯗꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯃꯤ ꯅꯨꯄꯤꯁꯤꯗ ꯃꯃꯤꯠ ꯃꯅꯥꯒ ꯂꯪꯊꯣꯛꯇꯅ ꯌꯦꯡꯉꯤꯁꯤꯕꯣ ꯀꯩ ꯆꯥꯅꯔꯤꯒꯦ ꯅꯪꯒꯤꯗꯣ ꯉꯥꯟꯕꯁꯨ ꯐꯠ ꯈꯨꯝꯃꯛꯏ ꯍꯦꯔꯥ ꯑꯃꯥꯟꯕ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯌꯦꯡꯕꯅꯤ ꯅꯥꯞ ꯆꯥꯗꯕ ꯋꯥꯗꯣ ꯁ꯭ꯋꯥꯏꯗ ꯆꯀꯠ ꯉꯥꯡꯀꯅꯨ ꯍꯣ ꯑꯩꯗꯤ ꯃꯤꯠꯁꯦ ꯆꯣꯡꯊꯣꯛꯇꯣꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯊꯤꯕꯣꯡꯗꯣ ꯆꯥꯔꯣ ꯁꯥꯌꯣꯟꯁꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯥꯈ꯭ꯔꯦ ꯁꯛꯇꯥꯁꯤꯒ ꯉꯁꯥꯏꯗꯩ ꯃꯤ ꯅꯨꯄꯤꯁꯤꯗ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯈ꯭ꯔꯦ ꯌꯦꯡꯉꯒ
ꯍꯧꯖꯤꯛꯇꯗꯒ ꯃꯥꯅ ꯑꯆꯨꯝ ꯁꯥꯅꯤꯅꯦ ꯁꯛ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯆꯥꯅꯔꯤ ꯑꯗꯨꯕꯨ ꯉꯥꯟꯕꯗꯤ ꯂꯩꯅꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯣꯟꯅ ꯌꯦꯡꯉꯝꯃꯤ ꯂꯩꯅꯥꯁꯨ ꯉꯥꯟꯕꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯩꯕꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕꯁꯨ ꯌꯥꯗ ꯃꯄꯨꯛꯅꯤꯡꯗ ꯈꯣꯏꯗꯧ ꯁꯥꯒꯠꯂꯒ ꯈꯥꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯆꯥꯕ ꯂꯣꯏꯔꯦ ꯍꯧꯒꯠꯅꯈ꯭ꯔꯦ ꯍꯦꯛ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯉꯥꯟꯕꯁꯨ ꯑꯗꯨꯕꯨ ꯈꯣꯡꯀꯥꯞ ꯑꯅꯤ ꯆꯞ ꯂꯦꯞꯄꯒ ꯂꯩꯅꯥꯗ ꯃꯃꯤꯠ ꯈꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ ꯂꯩꯅꯥꯁꯨ ꯃꯤꯠꯌꯦꯡꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨ ꯆꯨꯡꯉꯤ ꯔꯥꯁꯤꯗꯤ ꯈꯪꯗꯕꯅꯤꯅ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯒ ꯆꯥꯏꯔꯤꯕ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂ ꯂꯩꯍꯧꯏ ꯂꯩꯅꯥꯁꯨ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯜꯂꯒ ꯂꯣꯏꯁꯤꯟꯕ ꯌꯥꯎꯁꯜꯂꯤ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯈꯣꯏꯗꯧ ꯊꯤꯠꯂꯤ ꯁꯥꯌꯣꯟꯅ ꯀꯩꯅꯣ ꯅꯪ ꯉꯁꯥꯏ ꯇꯧꯏꯗꯨꯕꯣ ꯉꯥꯟꯕꯅ ꯀꯩꯗꯧꯔꯒꯦ ꯍꯣ ꯑꯃꯥꯟꯕ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯩ ꯃꯇꯥꯡꯗꯣ ꯍꯥꯏꯔꯛꯑꯣ ꯇꯥꯁꯤ ꯀꯅꯥ ꯃꯥꯜꯂꯤꯅꯣ ꯍꯦꯛꯇ ꯁꯠ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯉꯥꯏꯕꯗ ꯀꯜꯂꯣ ꯁꯣꯏꯗꯅ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯉꯛꯀꯅꯤ ꯀꯩ ꯋꯥꯇꯥꯅꯤꯒꯦ ꯁꯤꯗꯤ ꯉꯥꯟꯕ ꯃꯣꯃꯣ ꯅꯧꯁꯤꯜꯂꯒ ꯋꯥ ꯁꯝꯖꯤꯜꯂꯛꯏ ꯌꯥꯔꯦ ꯂꯥꯎ ꯁꯅꯥꯒ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇꯅꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯁꯤ ꯁꯥꯔꯀꯥꯟꯁꯤꯗ ꯉꯥꯟꯕ ꯐꯩꯖꯩ ꯌꯦꯡꯁꯤꯜꯂꯛꯂꯒ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯂꯐꯨ ꯃꯈꯣꯡꯗꯅꯦ ꯐꯝꯃꯤꯁꯦ ꯅꯪ ꯂꯥꯛꯅꯤꯡꯗ ꯇꯣꯛ ꯑꯩ ꯆꯠꯂꯦ ꯃꯑꯣꯡ ꯑꯃꯅꯤꯅ ꯍꯩ ꯉꯥꯏꯈꯣ ꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯉꯥꯟꯕꯒꯤ ꯃꯇꯨꯡ ꯄ꯭ꯔꯞ ꯏꯟꯅꯔꯛꯏ ꯆꯤꯡꯈꯩꯒ ꯁꯅꯥꯒꯁꯨ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯍꯥꯡꯆꯤꯠ ꯂꯥꯡꯉ ꯐꯝꯃꯝꯃꯤ ꯉꯥꯟꯕꯅ ꯅꯣꯏꯗꯤ ꯏꯕꯥꯅꯤꯒ ꯍꯧꯔꯝꯗꯕꯤ ꯍꯦꯛꯇ ꯆꯠꯂꯝꯃꯤꯅ ꯆꯤꯡꯈꯩꯁꯨ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯁꯤꯗꯩ ꯅꯨꯄꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗ ꯇꯧꯏꯅꯤ ꯁꯤꯗ ꯐꯝꯃꯨꯁꯦ ꯉꯥꯟꯕꯒ ꯁꯥꯌꯣꯟꯒꯁꯨ ꯉꯦꯛ ꯐꯝꯊꯩ ꯁꯥꯌꯣꯟꯅ ꯑꯃꯨꯛ ꯎꯪꯗꯅ ꯂꯩꯔꯕ ꯇꯧꯏꯁꯤꯅ ꯉꯥꯟꯕ ꯆꯤꯡꯈꯩ ꯁꯥꯌꯣꯟꯗ ꯐꯂꯛ ꯌꯦꯡꯁꯤꯜꯂꯛꯏ ꯁꯥꯌꯣꯟ ꯎꯔꯕꯁꯨ ꯊꯧꯁꯥꯕꯤꯗꯤ ꯑꯍꯣꯏꯅ ꯑꯗꯨꯝ ꯚꯥꯞ ꯇꯥꯁꯤꯜꯂꯛꯏ ꯀꯩꯅꯣ ꯑꯣꯏꯗꯧꯕ ꯑꯃ ꯉꯥꯡꯅꯁꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯃꯛꯀꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯌꯥꯝ ꯋꯥꯔꯝꯕꯅꯤ ꯃꯈꯣꯏꯁꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯅꯥ ꯀꯩꯁꯨ ꯈꯨꯝꯃꯛꯇꯦ ꯃꯃꯥꯏ ꯂꯩꯊꯣꯛꯂ ꯂꯩ ꯃꯇꯧꯗꯨꯗ ꯑꯍꯨꯝꯗꯣ ꯉꯛꯅ ꯑꯃꯗ ꯑꯃ ꯃꯤꯠꯆꯤ ꯈꯠꯅꯔ ꯌꯦꯡꯅꯩ ꯉꯥꯟꯕꯅ ꯑꯃꯨꯛ ꯃꯇꯥꯎ ꯁꯅꯥꯅ ꯉꯥꯟꯕ ꯈꯨꯈꯨꯝꯗꯨꯗ ꯕꯤꯠ ꯂꯩꯇꯅ ꯑꯃꯨꯛꯀꯁꯨ ꯃꯇꯥꯎ ꯁꯅꯥ ꯀꯩꯅꯣ ꯍꯥꯏꯕꯩ ꯃꯑꯣꯡꯗ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯑ ꯌꯦꯡꯉꯛꯏ ꯉꯥꯟꯕꯁꯨ ꯋꯥꯗꯣ ꯍꯥꯏꯗ ꯀꯧꯕ ꯂꯦꯞꯇꯤ ꯐꯖꯅ ꯍꯦꯛ ꯈꯨꯝꯃꯛꯇ꯭ꯔꯤꯈꯩ ꯀꯧꯒꯤꯁꯤꯅꯤ ꯃꯇꯥꯎ ꯁꯅꯥ ꯍꯟꯗꯛꯇꯤ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯐꯨꯛ ꯍꯧꯒꯠꯂ ꯆꯠꯈꯤꯒꯦ ꯇꯧꯏ ꯁꯥꯌꯣꯟꯅ ꯑꯃꯨꯛ ꯈꯨꯗꯥꯡ ꯇꯥ ꯐꯥꯔꯒ ꯃꯅꯥꯛꯇꯒꯤ ꯐꯝꯊꯍꯜꯂꯤ ꯁꯅꯥꯁꯨ ꯁꯥꯎꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥꯏ ꯂꯦꯛꯊꯣꯛꯇꯨꯅ ꯐꯝꯃꯤ ꯉꯥꯟꯕ ꯅꯣꯛꯁꯤꯜꯂꯛꯂꯒ ꯌꯥꯔꯦ ꯅꯪꯁꯨ ꯈꯔ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯀꯩꯝꯇ ꯍꯔꯥꯎꯕ ꯐꯥꯎꯗ꯭ꯔꯕꯣ ꯅꯁꯥꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯕ ꯏꯀꯥꯏꯔꯛꯇꯣꯔꯦ ꯁꯥꯌꯣꯟꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯐꯠ ꯌꯥꯎꯁꯤꯜꯂꯛꯏ ꯑꯗꯨꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏꯅ ꯄꯉꯥꯡ ꯂꯩꯔꯒ ꯅꯪꯅ ꯎꯇꯨꯕꯤ ꯁꯥꯔ ꯇꯥꯔꯒ ꯂꯩꯕ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕ ꯀꯥꯟꯗꯦꯁꯦ ꯋꯥꯔꯤ ꯈꯔ ꯉꯥꯡꯉꯣ ꯋꯥꯔꯤ ꯁꯥꯁꯦ ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯛ ꯀꯣꯟꯁꯤꯜꯂꯤ ꯍꯩꯅꯗꯅ ꯏꯟꯊꯣꯛꯀꯦ ꯇꯧꯏ ꯁꯅꯥ ꯑꯗꯨꯕꯨ ꯆꯤꯡꯈꯩꯁꯨ ꯄꯠ ꯆꯪꯁꯤꯜꯂꯛꯂꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯅꯣꯛꯃꯤ ꯊꯛ ꯀꯣꯟꯁꯤꯜꯂꯛꯏ ꯅꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯇꯟꯅ ꯁꯣꯔ ꯐꯩꯅ ꯍꯣꯟꯗꯣꯛꯈꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯅꯨꯡ ꯃꯆꯥ ꯑꯃ ꯃꯈꯨꯠꯅ ꯇꯥ ꯄꯥꯏꯈꯠꯂꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯥꯛꯇꯅ ꯂꯪꯈꯤ ꯆꯤꯡꯈꯩꯁꯨ ꯌꯥꯔꯦꯁꯦ ꯃꯇꯥꯎ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯣ ꯀꯩꯅꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯇꯧꯁꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯤ ꯀꯥꯟꯅꯔꯣꯏ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯕ ꯋꯥꯔꯤꯁꯦ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯋꯥ ꯂꯥꯎꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯀꯩ ꯀꯝꯗꯧꯕ ꯑꯝꯇ ꯈꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯄꯥꯕꯨꯡꯒꯤꯗꯤ ꯈꯔ ꯈꯜꯂꯣ ꯚꯥꯏ ꯀꯩꯅꯣ ꯍꯥꯏꯌꯣ ꯇꯥꯁꯦ ꯁꯥꯌꯣꯟꯅ ꯔꯨꯝ ꯁꯣꯜꯂꯤ ꯌꯥꯝ ꯆꯥꯎꯕꯩ ꯇꯥꯏꯞꯇ ꯀꯩꯅꯣ ꯍꯥꯏꯌꯣ ꯇꯥꯁꯤ ꯀꯥꯏꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤꯁꯤꯗ ꯗꯛ ꯂꯥꯎ ꯀꯥꯎꯊꯔꯗꯤ ꯃꯔꯣꯜ ꯆꯨꯝꯃꯛꯀꯅꯤ ꯉꯁꯤ ꯃꯔꯨꯝ ꯁꯣꯟꯕꯗꯨꯗ ꯉꯥꯟꯕꯁꯨ ꯁꯦꯡꯐꯥꯛꯇꯅ ꯇꯥꯔꯗꯨꯅ ꯏꯁꯧ ꯂꯥꯡꯁꯤꯜꯂꯛꯏ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯁꯥꯒ ꯁꯥꯕꯅꯦ ꯆꯕꯦꯡ ꯉꯥꯡꯕ꯭ꯔꯕꯨ ꯅꯆꯤꯟꯕꯥꯟꯗꯣ ꯉꯁꯤ ꯅꯨꯡꯗꯨꯝ ꯑꯃ ꯄꯥꯏꯔ ꯀꯥꯏꯅꯕ ꯊꯣꯝꯖꯤꯜꯂꯛꯀꯅꯤꯍꯦ ꯁꯥꯌꯣꯟꯁꯨ ꯉꯥꯟꯕꯗ ꯐꯩꯖꯩ ꯌꯦꯡꯁꯤꯜꯂꯛꯏ ꯀꯔꯤ ꯅꯪꯅ ꯑꯩ ꯆꯤꯟꯕꯥꯟꯁꯦ ꯊꯨꯒꯥꯏꯔꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯔ ꯂꯩ ꯇꯥꯔꯤꯍꯦ ꯉꯝꯊꯣꯛꯅꯁꯦ ꯍꯥꯏꯕ꯭ꯔꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯉꯥꯟꯕꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯈꯣꯜꯗꯨꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯉꯁꯥꯏ ꯆꯠꯂꯣ ꯁꯥꯌꯣꯟꯗꯣ ꯍꯟꯗꯛꯇꯤ ꯃꯈꯥꯒ ꯇꯥꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯥꯟꯕꯗ ꯐꯩꯖꯩ ꯌꯦꯡꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥ ꯆꯤꯛꯁꯤꯟꯅꯔ ꯈꯥꯡꯉꯤ
ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯂꯩꯁꯤꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯋꯥ ꯇꯥꯅꯔꯤ꯫ ꯆꯤꯡꯈꯩꯗꯤ ꯇꯁꯦꯡꯅ ꯍꯦꯛ ꯍꯧꯕꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯗꯕꯅ ꯂꯩꯁꯤꯒꯤ ꯃꯔꯝꯗꯗꯤ ꯀꯌꯥ ꯌꯥꯎꯁꯤꯟꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯃꯔꯝꯗꯗꯤ ꯌꯥꯎꯔꯤ꯫ ꯈꯗꯥꯡ ꯂꯤꯡꯕ ꯁꯥꯌꯣꯟꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯉꯥꯡꯗ ꯉꯥꯡꯏ꯫ ꯋꯥ ꯉꯥꯡꯃꯟꯕꯒꯤꯔ ꯀꯩꯅꯣ ꯃꯃꯥꯏꯗꯒꯤ ꯆꯦꯟꯊꯔꯛꯄ ꯍꯨꯃꯥꯡ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛꯇꯣꯏꯕ ꯃꯁꯥꯗꯣ ꯄꯨꯡꯂꯨꯞ ꯍꯦꯛ ꯂꯨꯞꯄꯤ꯫ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯥꯎꯁꯤꯡꯗꯨꯗꯒꯤ ꯉꯥꯛꯅ ꯍꯪꯆꯤꯠ ꯂꯥꯡꯉꯨꯒꯦ ꯍꯥꯏꯔꯝꯃꯒ ꯃꯇꯥꯏ ꯈꯖꯤꯛ ꯆꯠꯊꯣꯛꯂꯒ ꯍꯨꯃꯥꯏ ꯍꯨꯝꯃꯒ ꯈꯥꯡꯉꯝꯃꯤ꯫ ꯀꯨꯆꯨꯒ ꯈꯔ ꯃꯨꯕꯅꯤ, ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯇꯨꯅꯒ ꯃꯉꯣꯟꯗ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯦ꯫ ꯖꯤꯔꯤ ꯖꯤꯔꯤ ꯅꯥꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡ ꯃꯌꯥꯝꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯗ ꯆꯕꯨꯛ ꯂꯥꯎꯅ ꯆꯣꯡꯊꯔꯒ ꯏꯔꯣꯏꯅꯤꯡꯂꯕꯅꯤ꯫ ꯃꯇꯥꯎꯁꯤꯡꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯁꯥꯔꯁꯨ ꯁꯥꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ꯫ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ꯫ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯁꯥꯟꯅꯕꯗ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯥꯞꯇꯛꯅ ꯐꯝꯍꯧꯕ ꯃꯇꯥꯎ ꯑꯍꯨꯝꯗꯨꯁꯨ ꯅꯣꯛꯏ꯫ ꯉꯥꯟꯕꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯃꯨꯒ ꯃꯨꯔꯦ, ꯑꯩꯈꯣꯏꯗꯤ ꯈꯤꯠ ꯍꯦꯟꯅ ꯃꯥꯅ ꯁꯥꯔꯝꯗꯣꯏꯅꯤꯀꯣ꯫ ꯋꯥꯍꯩꯗꯨꯗ ꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ, ꯆꯤꯡꯈꯩꯁꯨ ꯌꯦꯡꯂꯒ ꯅꯣꯛꯏ꯫ ꯇꯧꯔꯁꯨꯅꯨ ꯃꯥ ꯊꯣꯛꯄ꯫ ꯁꯥꯌꯣꯟ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯋꯥꯁꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯒꯤꯠ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯝꯂꯨꯔꯤꯕ ꯃꯄꯥꯗꯨꯗꯤ ꯂꯩꯅꯥꯅ ꯊꯧ ꯇꯧꯗꯨꯅ ꯂꯥꯏꯗꯤ ꯐꯨꯝꯖꯤꯟꯈꯤꯕ ꯃꯄꯥꯗꯨꯃꯛꯅꯤ꯫ ꯁꯥꯌꯣꯟꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅ ꯎꯔꯨꯝ ꯈꯔ ꯂꯥꯡꯉꯦ ꯈꯜꯂꯒ ꯒꯤꯠ ꯐꯝꯊꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯇꯨ ꯂꯩꯅꯤꯟ ꯏꯀꯥ ꯀꯥꯔ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯈꯖꯤꯛ ꯉꯛꯆꯩ, ꯑꯗꯨꯕꯨ ꯋꯥꯔꯗꯨꯅ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯄꯥꯝꯗꯕꯒꯤ ꯑꯗꯨꯃꯛ ꯐꯝꯖꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯕꯒ ꯃꯊꯨꯟꯗꯨ ꯀꯟꯅ ꯅꯥꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯥꯔꯛꯂꯦ ꯈꯟꯗꯨꯅ ꯍꯩꯔꯞ ꯍꯧꯒꯠꯂꯒ ꯂꯩꯕꯥꯛꯇꯨꯗ ꯌꯦꯡꯉꯤ꯫ ꯂꯩꯕꯥꯛꯇꯨ ꯏꯍꯣ ꯍꯣꯔꯒ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯁꯥꯌꯣꯟ ꯉꯛꯅ ꯂꯩꯕꯥꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯃꯥꯅ ꯉꯁꯥꯏ ꯐꯝꯊꯔꯝꯗꯥꯏꯗ ꯀꯩꯁꯨ ꯇꯧꯍꯧꯗꯕꯅꯤ ꯍꯥꯏꯅ꯫ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯅ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯟꯅ ꯃꯈꯨꯠ ꯐꯠ ꯊꯤꯡꯖꯤꯜꯂ ꯌꯦꯡꯉꯤ꯫ ꯈꯪꯍꯧꯗꯦ ꯑꯌꯣ ꯍꯥꯏꯔꯒ ꯈꯪꯁꯠ ꯁꯠꯇꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨꯗ ꯌꯦꯡꯂꯨꯕꯗ ꯀꯩꯅꯣ ꯈꯪꯗꯕ ꯇꯤꯟ ꯃꯥꯟꯕ ꯑꯃꯅ ꯆꯤꯛꯈꯤꯕꯒꯤ ꯌꯥꯝꯅ ꯄꯤꯛꯅ ꯌꯥꯈꯨꯟ ꯃꯃꯤ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯌꯣꯟ ꯁꯥꯎꯗꯨꯅ ꯍꯟꯗꯛꯇꯤ ꯂꯩꯕꯥꯛꯇꯨ ꯄ꯭ꯔꯞ ꯍꯣꯒꯥꯏꯔ ꯌꯦꯡꯉꯤ꯫ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯌꯣꯟ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ ꯁꯦꯀꯦꯟ ꯈꯔ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯒ ꯃꯇꯥꯎꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯐꯝꯂꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯂꯥꯏꯗꯤꯗꯨ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯃꯁꯛ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯁꯥꯌꯣꯟ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯉꯥꯟꯕꯗ ꯑꯗꯨꯝ ꯀꯤꯍꯟꯒꯦ ꯈꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯕ, ꯃꯩꯅ ꯂꯣꯏ ꯆꯥꯛꯍꯧꯗꯕꯒꯤ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯕ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯗꯤ ꯀꯣꯛꯐꯥꯕꯤꯗꯣ ꯀꯩꯁꯨ ꯈꯟꯗ ꯃꯥꯒꯤ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯐꯠ ꯂꯥꯎꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯔꯥꯎꯅ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯇꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯝꯃꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯥꯟꯕꯅ, ꯀꯩꯅꯣ ꯃꯇꯥꯡꯒꯤ ꯆꯥ ꯆꯥꯗꯈꯩ ꯅꯩꯌꯥ ꯑꯃꯨꯛ ꯍꯤꯒꯠꯂ ꯂꯥꯛꯏꯗꯨꯅ? ꯁꯥꯌꯣꯟ ꯊꯧꯁꯥꯗꯅ, ꯅꯊꯧꯔꯣ, ꯅꯣꯛꯅꯤꯡꯒ ꯅꯣꯛꯅꯤ, ꯅꯣꯛꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ, ꯀꯨꯁꯤꯅꯤ ꯀꯨꯁꯤ꯫ ꯉꯥꯟꯕꯅ, ꯏꯕꯣ ꯅꯪ ꯁꯣꯏꯔꯣꯏꯌꯦ꯫ ꯁꯥꯌꯣꯟꯅ, ꯀꯩꯀꯩ ꯃꯇꯥꯡ ꯌꯧꯈ꯭ꯔꯒꯦ ꯋꯥꯔꯤꯁꯤꯕꯣ? ꯆꯤꯡꯈꯩꯅ, ꯂꯣꯏꯁꯤꯜꯂꯛꯑꯒꯨꯝꯕꯅꯤ, ꯁꯥꯒ ꯁꯥꯕꯁꯤꯗ ꯅꯪꯗꯤ ꯐꯖꯔꯝꯃꯅꯤꯅꯦ꯫ ꯐꯖꯕ ꯍꯥꯏꯕꯨ ꯇꯧꯔꯤꯁꯤꯅꯤꯗꯅ꯫ ꯁꯤ ꯍꯥꯏꯔꯒ ꯍꯨꯃꯥꯡ ꯁꯧꯕꯒꯤ ꯕꯣꯗꯤꯗꯨ ꯎꯠꯁꯤꯜꯂꯛꯏ꯫ ꯆꯤꯡꯈꯩꯁꯨ ꯅꯣꯛꯂꯒ, ꯌꯥꯔꯦ ꯌꯥꯔꯦ, ꯌꯥꯝ ꯐꯖꯕꯗ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯔꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫